Kanto Savalda Kuki mayam hupsilaglaga Central Forcing mamang magtada maitegi yum taruk mai thakre Central Forcing na maitei singda onsilaga tear gas kapkre lathi charge tawkre yum mai thabaga mari leinana Kuki lusingba ama fare IDP singi yum mari mai thakibagi thodok adu Manipur lengakna mityeng changduna Police Commando thajilakpaga loinana manak nakpasingda thi humbagi thabak chathabada yum mai thabagi wathok aduga mari leinana Leimakhong Area Protection Committee ki Chairman K Lobhum Imphal West District Police na fare loi kham naidaba mihat wathok sing khawrang laga leiriba Kuki kangbu amana lanjena khibadagi mi ama fawa leinadrawa Imphal West District Kanto Saval da leiba maitei singi yum taruk Central Force mayam amagi mamangda nungthil pobopta mai thakre Thaudogasi ngasi nungthil pung anirom tarakpada thokibani Leimakhong da leiba 57 Mountain Division gi yena khada thodok adu thokibani mafam aduda hanadagi hauna Central Paramilitary Forcing su mathau tawhanduna thamlibani aduga lanmi gi personnel mayam amasu pairaga leiribani makhoi gi mamangda yummai tharakpada makhoina karisu tawkhide yummai thaba loiraba matungda masing yamlaba Kuki sing adu mafam adudagi loina maktapna tapna hanakhi Kanto Sabal da leiramba maitei sing hanadagi hauna lanjenaduna relief camp sing da changjafam lauduna leiribani makhoisu maikai adomda mairi wangna karaga mai chakpagi moong ama urakpada manak nakpada leiba forcing da kari tawba yawbagi haina hangbada Kuki singna protest tawbagi tayar mai thabani haina paukhum pirakhi hairi maikhu adu muna karakpa natabanina maitei singna duna leiringaida manak nakpa adwaida leiramba naga singna social media da Kuki singna maitei singi yum mai thare haina launa rakhi pawadu tana badagi mai kanana bagidamak maitei singadu makhoigi maikaida chenchina rakhi adubu masing yamlaba lanmi gi personnel singna thinglaga thamki lambi aduda case par fawwa thachinduna maitei singbu amata sanghan khide tungda Central Force sing aduna tear gas cell sing kapki Madu fawada khoirang khoisaunaraba maitei sing adu mafam adudagi hallo haiba yakhide Central Force singna live round camarum kapagi makhol takhi amasung lathi charge tawduna miyam adubu tankhai khi Kuki singna mi leinadraba maitei gi yum mathang mai tharakpagi paw tarakpadagi Manipur Police ki commando gi kangbu sing lengakna thajilakhi Fire Service ki team camarum su mafam aduda sangsilakhi Police personnel mayam ama sanglakpa ubadagi Kuki pumnamak maikai adu thadoknaduna senakhi amasung manak adwaida Kuki thiba phangkhide Kuki kangbu adu blockade ki mayokta protest tawba lakhibani makhoi bungaknabasu Central Force mayam ama pairaga leiribani protest tawbagi mahutta lanthong silaga yum mai thaba lakpani haina maral sinarakle Kuki singna naga misam taruk hat khibagi thodokta senabani haiba mioi manga gi manungda mioi ani fare Wadhauriba ahum athuba matamda faba ngamlagani CM Chandel district ki walkhu amadi Surasampur gi Singhiyu khul ani gi lonabada da siliba Manipur river gi mathakta nauna saduna sizinaba hauraba khumli thong gi matang asi ngasi paumi singna hairaga khangi thong asi gi matangda lengakna makha tana thijilagani Nagamisam taruk hat khibada senabani haiba mioi manga gi manungda ani fare lemhauriba mioi ahum adusu athuba matamda phaba ngamlagani haina Chief Minister Yumnam Khemsana phongdokhre wafamasi ngasi Manipur lenga ki Environment Department na paikhatliba chingkansi campaign ki makhada Socio Economic and Environmental Development Society SEEDS amadi Editor Guilds Manipur na punna khusamnaduna sangai thelda leiba SEEDC gi complex da leiriba Olympian Park ki akoibada uningthau uyok iramdamasigi u amani haina mingthonba state tree oiriba uningthau sara pambi thabagi thoramda Chief Minister na phongdokhibani Panbayai Kuki zo amadi mar phurupna sel khainaduna nauna sabani haiba social media da viral oiriba thong asi sangabagi matangda mari leinaba authority dagi ayaba laukhiba leite haiba wafam laikhrabani loinana hanagi Chief Minister N Biren gi matamda Chandel district ki K Molnom dasu authority gi ayaba yaudana Kuki zo phurupna sagatlam khiba thong ama makhata na sadana ba thingjin khiba laikhrabani Nagamisam taruk hat khibagi matangda palladuna CM na hai mihat asida senabani haiba mioi manga gi manungda ani fare lemhauriba ahum asisu athuba matamda phaba ngamlagani haiki amaromda ngarang Surasampur amadi Chandel district ani samna haliba Manipur river gi mathakta
नौना साबा खुलमी थोंग संगाबगी मतंगदा लेंगाकी करी वाखलो लेबगे हाइना पाउमी सिंगना हंगबा वाहंगदा चीफ मिनिस्टर वाई खेमसाना हाइरिबा थोंग साबगी वाफम असि ngarang nahan khaktada khanglakkibani thijinnanaba hotnage haina mahakna makha tana phongdokhi panba yabadi khulmi thong asi churasampur district singhiyu khul amasung chandel district ki walkhu ani ki marakta imphal river gi mathakta nauna saduna ngarang sanga khibani हारिबा थोंग असि लेंगाकी सेंथंग अमदी वर्क डिपार्टमेंट की कॉन्ट्रैक्ट सिंगना अमत यावदना कुकीजो अमदी मार कांगलुप की मियोय सिंगना अंगंबा सेल खाइगनरगा साबनी हाइबो वाफम लेरिबनी अमरोमदा ngasi खोंगचत अदुगा मरी लेनना चीफ मिनिस्टर ना ओलंपिक पार्क असि यंगसिनबगा लोइनना अथुबा मतमदा पार्क असि हांगदोकनबा अमदी सेमजिन साजिननबा मिफम अमसु पांगथोखि इरांग थोकबा हौरकपदगी मियामना संगनदना लाक्लिबा ओलंपिक पार्क की मतंगदा पलदुना इरांग मरम ओइरगा मियामना पार्क असिदा लाकनिंगबा फावदबनी इरांग असि फगलकलबनीना पार्क असि निंगथिना सेमजिलगा महौसागुमना मथौ तौबा हौहनगनी हाइखि ngasi thauram aduda lamsang AC gi MLA S Rajen mari leinaba department ki makok thongba sing police officer amadi editor guilds manipur gi official sing su saruk yakhi mapalamdagi thau leiba hanthana ba India da EP85 fuel sizinagadauri mapalebak singdagi thau leibagi chang hantha hanbaga loinana mahausagi khal kahendana thamnabagi pandamda India government na EP85 fuel sizinana ba thaurang lokhatkre अनौबा थाव मखल असिदा इथानोल की सांग चादा मरफूग मंगा अमसुंग पेट्रोल की सांग चादा तरागा मंगा यावी अथुबा मतमदा लेंगाकना EP85 fuel योनबा अमसुंग सिजिनबगी मतंगदा कांगलोन अमा सेमनबा थौरांग लौखटली अनौबा थाव मखल असि पुथोरकपगा लोइनना फ्लेक्स fuel vehicle FFV हाइना खंगनबा अनौबा गाड़ी मखल अमा सिजिनबा हौहननबा थौरांग लौखटकदौरी अनौबा गाड़ी मखल असि इथानोल की सांग वांगना यावबा पेट्रोल नत्रगा डीजल सिजिनबा यागनी ममांगदा इंडिया गवर्नमेंट ना EP20 कौवा थौरांग अमा लौखतुना इथानोल की सांग चादा कुन यावबा पेट्रोल अमसुंग डीजल सिजिनहनबगी थौरांग अमा कुमजाली सिंगनी कुनमंगा दा माई पाकपा ngamkhravani पेट्रोलियम मिनिस्टर हरदीप पुरी ना हौखिबा थौरांग असिगी मनुंग चना लेबाग असिगी अखनबा पेट्रोल पंप यांखैदा अहानबा तांकाकी ओइना EP85 fuel फंगननबा थौरांग लौखतकदौरी हौजिक इंडिया की मफम पुमनमक्ता सिजिनरिबा पेट्रोल अमसुंग डीजल की यावरिबा इथानोल की सांग असि चादा कुन्नी नौना पुथोकदौरिबा पेट्रोलियम प्रोडक्ट असिदा यावदौरिबा इथानोल की सांगना मरफूगा मंगानी मसिदा मैखु थोकपगी सांग हंथाहनबगा लोइनना पोल्यूशन थोकपगी सांगसु हंथाहलगनी मालेमदा अयिंगासागी खल कायरकपना मियोइबा खुनाइदा अचौबा सैथेंग अमा पिरकपगी इंडियादसु पोल्यूशन थोकपगी सांग हंथाहननबगी पांदमदा तोंगान इलेक्ट्रिक व्हीकल पुथोकपा हौरे अदुबु इलेक्ट्रिक की गाड़ी पुथोकनबा होटनबदा सेल का हेना संगबगा लोइनना चार्ज तौबगी मतंगदा खुदोंचादबा मायोकनरी मसीना मरम ओइरगा पोल्यूशन थोकपगी सांग हंथाहनगदबा मखलगी पेट्रोलियम प्रोडक्ट सिंग सिजिनबा हौनबा लेंगाकना अखनबा थौरांग असि लौखलकपनी वर्ल्ड इन्वायरमेंट डे की सरुक अमा मिनिस्ट्री ऑफ पेट्रोलियम एंड नेचुरल गैस ना हौदोखिबा थौरांग असिना मरम ओइरगा इंडिया दा नुंसित मोनसिलकपगी सांग खरमखै हंथाहनबा ngamlagani हाइना थाजनरी पेट्रोलियम प्रोडक्ट इथानोल की सांग वांगना यावरबदी ग्रीन हाउस गैस थादोरकपगी सांग सु हंथरई करिगुंबा अनौबा मखलगी पेट्रोलियम प्रोडक्ट असि मिपुंग खुदिंगमकना सिजिनबा तारबदी ग्रीन हाउस गैस थादोकपगी सांग चादा 64 रोम हंथरगनी थाजनरी हानदगी मियामना थाजनरीबा पेट्रोल न सेनबा गाड़ी सिंगना अनौबा मखलगी EP85 fuel सिजिनबा यादे अनौबा पेट्रोल मखल असि हानदगी अरिबा पेट्रोल दगी लीटर दा लुपा कुन गी सांगदा हंथना फंगहनबा ngamlagani हाइरी लहौबा नमथनबगी नमादा फेक एनकाउंटर तौदुना मियोय कया हातखिबा अदु हौजिक्ति तोंगानबा नाकल अमरोमदा पुथोकदुना मियोय कया हातपा तुपा कनखलकली स्टेट असिदा लालहौबा नमथनबगी नमादा फेक एनकाउंटर तौदुना मियोय कया हातखिबा अदु हौजिक्ति तोंगानबा नाकल अमरोमदा पुथोकदुना मियोय कया हातपा तुपा तौबदा नतना मियोय कयादी युमदा चंगबा याहंदना लेहले हाइना हानगी एडिशनल SP ब्रिंदा थौनाउजमना फोंदोरकली
ngasi Palace Compound da leiba lamyanba sanglen da pangthokhiba Extra Executive Victim Association Manipur EEVFAM lingkhatkibagi taraga taret suba Foundation Day ga mari leinena lisingani kunga mapanda lalhauba pungmut muthatlagani hairibasi fake encounter amuk haurakadawriba haiba theme da pangthokhiba khana nainabagi thoramda panelist ama oina sarugya khiba thaunaujam Brindana phongdokhibani ngasigi khana nainaba aduda social scientist Dr. Dhanavir Laisram moderator amadi Indira Gandhi National Tribal University gi Associate Professor Dr. Homen Thangjam United News of India Imphal gi Chief Bureau Ningthau Khongjam Satyajit amadi Human Rights Defender Advocate Wahengbam Joy Kumarna panelist oiduna tongan bahiramda makoi gi oiba mod phongdoknakhi Brindana makha tarduna hai India government na ngasi fawada North East state singda yengriba mityeng asi karino haiba khangba ngamde loinana India lengakna awang nongpok thangbada leiriba state sing asidagi lalhauba namthanaba kanna hotnarabasu ngasi fawba lalhaubagi ihaudi adumak lengdana leiri masida natana kumjali singamaga chamapan humdraga mapandagi hauduna kumjali singani taragani thoi fawbagi manungda lamda masida lalhaubagi namada miyoi kaya ama fake encounter tawduna mihat mipun kaya thokan khiba adugi ngasi fawba achumba wayel puthokpa ngamdana leiri masida natana ngasi mak lamda masida thokliba irang asisu kangrup ani gi marakta thoklamba adu ahum sujilakle haiki loinana thokliba irang asi kangrup marakta thokpa irang amani haiduna yengduna leiba tarabadi loiba naidana leigani loinana irang asigi waroisinama puraknaba hotnaba haibasi aikoi pumnamaki thaudangni khanduna hotnaba mathau tai haiki Iran da kapsinanaba missile lising ama thaurang tawduna thamle Donald Trump United States na Iran tamna kapsinanaba missile lising ama thaurang tawduna thamle haina US President Donald Trump na phongdokhre social media platform Truth Social da thagalakpa warol amada Trump na haiki Iran na karigumba mahakpu hatnaba thaurang laukalaklabadi khudakta missile lising ama hena kapsingani maduda sunatana atai atopa missile kayasu mathang kapsinanaba thaurang tawri hiramasi matangda mari leinaba singda mangjaunana order pikre haina paladuna mahakna haiki US military na matam pumnamakta Iran bu mapung fana amang ata thokananaba thaurang tawduna leiri Irai numita Iran gi prayer policy council na leibak adugi supreme leader Ali Khamenei hatkibagi matik saba laman khumgani haina lauthokraba matungda Trump na missile lising ama kapsenbagi wafamasi phongdorakpani US ki mayokta singnarakibana maram oiraga Iran gi senmitlon angakpa phangna soksilakle